Wari chafuna tabiribasingbu taramna okchari. Ngasi amuk mayamgidamakta pujarakle. Khuraki I haina mingthonjaba wari ama amuk. Wari asibu ibiraklibana Basanti Kangjam. Loinana wari asi haujadringaida ayibigi maikaidagi thamlakpa wafam kharadang ningsingjari. Madudi wari asi ayibigi wakhalna sagatuna ijaba warini. Wari asida yauriba khudingmak asi kanagumbi amataga mari leinajade. Pumnamak mayamna taba nungainaba mayambu pothanabagidamakta semjakibani. Asoi aran khudingmak tabiribasingna ngakpigani. Lobirasi Khuraki I Ahanba Tangka. Mafamdu isikchi kanasu leitaba amagum tauri. Thoibadu makhoina leiriba yum adugi second floor da kakalaktuna room amada changlaga mahaki mapi marulsing adu loisinba honari. Madi mahausa karisu khalude. Mana adumna tauringai aduda room adudagi mi ama senthokibadawna tawrai. Thoibadu masada ihei hainadaba amadi phauri. Adubu kaisu thausadana magi ngasi pangthokadawriba office ki meeting adu chatnanaba sem saba loirakladuna ngaihaki matung mahak office chatkre. Security adunasu gate adu amuk lonsinduna lehore. Asumna pungja khara haukiduna thoibasu numit tarakpa adwaiduda mayumda amuk halai. Adubo security adudi thong hangdoraktre. Thoiba magi gari dagi kumtharaga gate adu dong thile. Asumna thoiba yamna sauningba haibadu oire. Aduga security aduda chaige khalna phone tawsilubani. Adubo security adugi phone adudi magi gate tugi manung lomda oina khinglatne. Thoibadu yamna ngakna karino mapadagi gate lonsilaga mana manungda leidoriba. Aduga gate adu amu gong thile. Tanja adu maktada gate tugi manung lomdagi I khara chenthorakpadu thoibana uraduna yamna pakatna khanglau lauri. Kaino sidi. Adu hairaga thoibadu tawfam khangdana ngaihaktangdi tarang chale. Aduga mamanaba amada call tawge haina phone adu hek lokthokpaga kadaidagino khangde. Magi kokthak aduda ing lauba karino khangdaba posak ama tap tarai. Thoibadu phone duda munna yenglaga makut namaduna phone du paire. Makut nama amana magi makoktuda haipet thangalaga mangonda tariglibadu karino khanna yengi. Thoibadu makutta amuk yengi. Adubo magi makuttu I ngakta tairei. Madu ubada thoiba masadu swai lawi. Kadaidagi ino khanna masu yengdadi yenglage khanna mamaidu mathak lomda asum tapna yengkhalai. Onthokpagi masak haibaduni. Makoigi gate manakta hauriba hainau pambi adugi mathakta security du thauri yandun lerami. Chumna thauri yanba khakta nate. Magi masadu inasu punglupluple. Mana yengkhatpaga mathaktagi tarakliba I aduga mapa chanakiduna thoibagi mamai chap chana amuk tasilai. Thoibadu khangboy kariboy mana lebriba khongfamdu khangan handoi. Tanja adumaktada ngasai makai londun leramba gate adusu mathanta tapna hangai. Thoiba yamna kina gate tuda amuk yengi. Aduga security aduda amuk yengi. Asumna tauringai duda magi sumangda nupi ama famduna leibagi mami mittudasu urai. Thoibadu wakhal thoktre. Kibana sulore. Magi mitta husik ukiba nupi adusu ukidre. Asumna yamna sarang naringai tanja aduda magi hek manaktuda nupi ama kappagi khonjal tarai. Thoibadu tasena gyan ngaure. Ama loidringai ama amuk. Asumna kapliba nupidu kana oirabano khanna sat yengthukloi. Adubo kana suleramdre.
Thoibadu lawai samga chap chap yungi khanghodana thoibadu magi gari du thauraga mafam amadu chakhrage khanduna gari kakhat ki hek tawbaga magi yum manung lomdagi nupi amana kanna laurpagi khonjal tarai madu tabada thoiba yum adomda makhongdu tapna tapna thangba horakle masu ina mamai mamit ka tu loina tairabani asumna sum lakpana magi yum manungda amuk changlai aduga koina leiduna yenglai tanjatuda kadomdagi silakkiba nungsit nu khangaude nungsit su yamna kan silai aduga nongi mamitsu toina fagai thoibado mihuldi chengum chenganarabani tanja aduda thoibagi mamanaba amana call tawrai thoibado phone gi ring to lakpadu bhawa hek khangi haibaduni aduga phone do paikhataga Rohit nang amukta lao ai somda itomta leifong khangdre nang lao Bhai nang kaidorage na sangamdrawo nang amukta lao ko phone do hek tamkibaga thoibadu magi ka tamna asum tapna ka khalakbani mana sum tapna maning mamang yeng duna karakpada magi ka yogadore nupi amagi kappagi khonjel dusu asum kan khalai thoiba aki tujung phawba henman khituna thanglamba makhongdu chap lepkhre aduga magi yumgi thongnaw adomda amuk yenglai mana yengkiba matamda thongnaw aduda mangonda kanaguma miyoi amana yengduna leibagi mami ngakta urai thoiba khanghodana khonjel khara wanglap tawna pakatna hairi hai kanano haibane hangjabagi wani paukhumdi phangte thoibadi mita phamga khangaude thongnaw aduda yengduna leiri nongdi chudana toina mamitsu phaglak liba nonggi mamit aduda amuksu urai masamna mamaidu loina khumjalaga nupi ama lukthaduna makhoigi sumang matonda lepadu thoiba sor phingat paurai lepliba adu phawba chumna lepangamdre adubu mahak siribasu yare khalaktuna makhongdu yamna wana thangalaga mapalomda amuk thoglai mana ngasai changlakkiba matamdadi karisu lehongdabani adubu handak thoglakpadadi mana lakliba lambi adu ina pungang ngangladuna sangna taduna lerami thoiba mathanta kanna lawi karino aingonda ngasi tawribasibo asumna makhongdu yamna hainadana i adu netlaga thangba horakle asomdana rohitsu mamanaba amaga thoiba hoida lakba horaklabani somdana thoibadi asibaga chap manare hinglabasu hausik leiriba phibam asidadi asibaga pangkakni wakal thoktre kibana masadu thak niklabani karigidi kiroi mathanta leiba yum aduda adumna thoklabadi masana kiba tabani uchinna chinna thoibadu sumangdi yore adubu kanasu leiramdre thoiba kauraga amuk yengi kanana tholo haujuk sida lepami ba misakto tholo magidu tawfam khangdabagi panglauda lauribani tanja aduda nupi ama magi mamang maktada tubat samlaga magi imunglongda amuk sensenkre thoibasu nupidu tanaraga yenglage matagum nupidugi matung inaraktuna konglei thuna lai adubu nupi adudi uba pangkidre thoibadu koirei leiduna nupi adubu yenglai adukanda thoibagi rum adugi manungda nupi amana yamna nungsina korei da thoiba lao ai sida leiye thoiba handakti magi rum aduda mamit kuptana yenglaga sordu sangna hondoktuna mathanta khalai ngasi mangonda thoklibasibu
ꯀꯔꯤꯅꯣ ꯑꯩꯒꯤꯁꯤꯕꯨ ꯃꯪ ꯑꯣꯏꯔꯕ꯭ꯔꯥ ꯈꯟꯅ ꯃꯃꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯑꯃꯨꯛ ꯄꯥꯡꯊꯣꯛꯂꯛꯏ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯅꯨꯄꯤ ꯑꯃ ꯊꯣꯏꯕꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯣꯏ ꯃꯥ ꯑꯗꯨꯒ ꯃꯇꯨꯡꯂꯣꯝꯗ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯍꯜꯂꯗꯨꯅ ꯊꯥꯡꯂꯒ ꯂꯟ ꯂꯟ ꯇꯧꯅ ꯍꯪꯂꯝꯃꯤ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯛꯇꯦ ꯊꯣꯏꯕ ꯑꯃꯨꯛꯀꯁꯨ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯅꯪ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯨꯄꯤ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯊꯣꯏꯕꯕꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯊꯣꯏꯕꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯩꯗꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯂꯩꯊꯣꯔꯛꯂꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯟꯗꯦ ꯑꯃꯨꯛꯀꯁꯨ ꯆꯣꯡꯁꯤꯜꯂꯛꯏ ꯍꯟꯗꯛꯇꯤ ꯊꯣꯏꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯅꯤꯒꯤ ꯈꯨꯌꯥꯗ ꯆꯪꯖꯔꯒ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯒꯦ ꯈꯟꯈ꯭ꯔꯦ ꯊꯣꯏꯕꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯖꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯏꯕꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯊꯣꯏꯕꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯂꯣꯏꯍꯟꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯃꯔꯨꯞꯇꯨꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯏ ꯁꯣꯝꯗꯅ ꯔꯣꯍꯤꯠꯇꯨ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯝꯒ ꯃꯝꯕꯅꯦ ꯃꯦꯟꯃꯥꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯔꯣꯍꯤꯠ ꯍꯣꯏꯁꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯣꯏꯕꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯊꯣꯏꯕꯗꯨ ꯔꯣꯍꯤꯠꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯁꯦꯡꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯥꯒꯤ ꯑꯁꯨꯛ ꯆꯤꯈ꯭ꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗꯗꯤ ꯍꯤꯡꯒꯗꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨ ꯑꯗꯨꯅ ꯔꯣꯍꯤꯠꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯈꯟꯗꯨꯅ ꯊꯣꯏꯕ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯣꯏꯕꯗꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯈ꯭ꯔꯦ ꯔꯣꯍꯤꯠꯁꯨ ꯊꯣꯏꯕꯕꯨ ꯀꯧꯕ ꯂꯦꯞꯇ꯭ꯔꯦ ꯊꯣꯏꯕꯁꯨ ꯈꯨꯝꯗꯤ ꯌꯥꯝꯅ ꯈꯨꯝꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯔꯣꯍꯤꯠ ꯊꯣꯏꯕꯒꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯊꯥꯅꯦꯜꯒ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯕꯗꯨ ꯂꯝꯌꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯔꯣꯍꯤꯠꯀ ꯊꯥꯅꯦꯜꯒꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯣꯡ ꯉꯥꯜꯂꯒ ꯊꯣꯏꯕꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯔꯣꯍꯤꯠꯀ ꯊꯥꯅꯦꯜꯒꯁꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤ ꯔꯣꯍꯤꯠꯅ ꯚꯥꯏ ꯉꯥꯏꯈꯣꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯚꯥꯏ ꯑꯩ ꯉꯔꯥꯡ ꯀꯔꯤ ꯇꯧꯈꯤꯒꯦ ꯚꯥꯏ ꯅꯪ ꯉꯔꯥꯡꯗꯤ ꯅꯁꯥ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯅꯈꯣꯏꯒꯤ ꯂꯝꯌꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯗꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯊꯥꯅꯦꯜꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯚꯥꯏ ꯊꯣꯏꯕꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯒ ꯑꯩꯒꯤ ꯏ ꯇꯩꯕ ꯐꯤꯔꯣꯜꯁꯤꯡꯗꯨꯗꯤ ꯚꯥꯏ ꯀꯥꯏꯗꯒꯤ ꯏ ꯇꯩꯕ ꯐꯤꯔꯣꯜꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗꯤ ꯈꯪꯗꯦ ꯚꯥꯏ ꯊꯣꯏꯕꯗꯨ ꯔꯣꯍꯤꯠꯀꯤ ꯋꯥꯍꯩ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯊꯥꯅꯦꯜ ꯑꯃꯗꯤ ꯔꯣꯍꯤꯠ ꯑꯅꯤ ꯆꯪꯗꯨꯅ ꯊꯣꯏꯕꯕꯨ ꯇꯥꯟꯅꯔꯛꯏ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯃꯛ ꯆꯦꯟꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗꯤ ꯊꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯉꯛꯂꯞ ꯇꯧꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯊꯣꯏꯕ ꯊꯣꯏꯕꯗꯨ
hanglaklꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ngarang mana ukiba takiba mayamdu ngasidi amatasu takidre amatasu ukidre matanta kale karino aigisi mangla taibangla karigumba mang oiramlagana aibu makap thogan biro asumna ungduna lepringai magi lengjumduda tap pari adumna tawrakpaduda thoibidu yamna pakatna sat leithoraktuna kanano Rohit na hari bhai aine mi namgo aine mi namgo kai tawrage se gyan amukta taw bhai thoiba thanelda chetna konsilaga yamna mapukning nungsin hari bhai aisi kanada kari lan kibagino asumna awab piribasibo ai khangdre bhai yarise nang wakhal yam henjile pothana batawro lao asumna thoibabu makoi ani changduna kada pusilaga pothahale thoibadu wa ngangte haiba khaktani khalliba magi wakhal dudi aruibini asumna ngaihaki matung ngarang thokiba thongdok sing adu mamanaba ani tuda lirami mahaki wari tariba mamanaba ani tudi thoiba ngaure haina khali thanin hairei bai asugi am chawkalba matam sidabu kaidagi bhut nomi hausikan si bhut ka to amata leitrabani asumna hainari ngaiduda makoina leiriba mafam aduda mathakta yaliba selling fail do mathanta humlai hausikta bhut ka leite hairamba thanel do khanghaude Rohita chetna konsilaga bai bhula male Rohit na hari as nang sukaran diwa thoibasu ingak ngakna selling fan aduda yengi aduga hari aina ba chumdra hausik phawbagidi Rohit tu kaisu khande aduna selling fan adubo on tawriba switch adu off tawsili aduga si oradi yarba thoiba wai ama fawa hairamdabida tumina tungkre Rohit oisu thoibabu matomta thamnamba nungaitabadagi makhoi yumda halaroi thoibaga numit kharani leiraklagi haina paw pikre asumna numidangi matamdu makhoi chak ising charaga thoibaga punna leminare thanel amadi Rohit tu isi sina tungkre thoibadi tumba yadre ngarang mana ukiba singdu amamamta oina magi mituna uduna leire tancha aduda yamna nungsiba khonjelda kaurai nupi amana da thoiba thongse amukta hango wari asigi mathangi ani suba part ngai minasi